Tungan social media tagi lokchaba maruoiba ipaw update kirdang miyamda share tawjage Mangkhiba Paubitek Mayalekaidagi Chesam Abdul Kadir ngasi thawa yawdraba haksang oina samuro nauremdagi fangle haire Asiba haksang halere Turen mapan nambul samro naurem nambul turen mapan da phumaga lerambadagi police na lokal Nakal Amoromda like Kedraba Paubitek Mayalekaidagi Chesam Abdul Kadir gi misiga mari lenena khoshau narba Paubitek ki praja singna lambida tholoktuna police ko yamna kanna mungna khre haire Makha tarakpa update ta Chesam Abdul Kadir Mangkhiba ki case ka mari lenena Arambai tingol gi taruk yauna miyoi mapan fare haina police na phongdokre Paubitek Mayalekaidagi Chesam Abdul Kadir kauba miyoi ama mafam khangkhidabagi matangda police na lakhotba case ka mari lenena ngarang police ki makedagi Arambai tingol ki tingoloi ahum thiam laisang khongdagi phare haiduna phongdokhraba matung ngasi su thas ki tara amasung taramathoi gi lonaba ahingda Abdul Kadir bu thamlakhibani haiba yumnam hoidrom makha lekai mayai lambi college ke tagi haikruzam praphulo masagi sahina kunthra ga manga ko bamyoi ama pharga kota pothoklaba matungda thas ki kun homdoi phaba police custody remand lawre hairi ngarang police na phare hairi ba Arambai tingol ki tingoloi singna yumnam hoidrom khunyai lekai dagi hoidrom somokanta thinguzam ranjit amasung yumnam hoidrom makha lekai Huidrom Dipakni haire Makoi ahumsu ngarang kota puthoklaba matungda numit tarinigi police custody remand lawre haina police na phongdorakrabani aduga police control room na ngasi thadorpa sirol amada makhatana Arambai tingol gi tingoloi ahum wangoi longjam lekai longjam Hanson Allies Nauksa masagi sahin kun gamari thongnaujam Ashok masagi sahin kun amasung yumnam huidrom makha lekai tera makhongdagi huidrom Syam Sundar masagi sahin kun thra surba myoy asisu phare haire Makoi ahum khakta natana yumnam huidrom makha laikai haigruzam Premsan Allies Puremba masagi sahin kun nipan amasung sapam dayani masagi sahin nifugni thoi koba nupi amasu phare makoi su thas ki kun humdoi phaba police custody da remand lawre haire aduga case asiga mari lainena hojik phaba da pharab Arambai tingol gi miyoi taruk atopa miyoi ahum punna mapan sure makoi digi gypsy ahum Activa ama amasung DI pick up ben amaga punna gari manga fangle haire Makha tarakpa update ta Kongprai lapam nganthoi sarma amadi lamnuing them singson gi thawa yawdraba haksang okpada miyam saruk yabiyo haina kokomi gi market ki thamlak lei Thawbal amasung kaksing yausilaktuna covid positive case Manipur da kun su khrei Manipur hawkiba numit kharni gi mamangda covid-19 positive oiba thengnarakhibaga loinena ngasi angan ba phawbada kaksing amasung Thawbal da su positive oiba thengnaduna covid positive case kun su khrei Nakal Amoromda Manipur oiragliba COVID ki matangda ngasi Governor Ajay Kumar Balana mipamapu oiduna Chief Secretary State Health Department ki senior medical sing amadi mari lenaba department ki official sing yauna awangba thakta wa khanakhre Manipur COVID-19 positive case masing hengelakli hana Imphal East amasung Imphal West positive case thoklambadagi Thawbal amasung Kaksing district su COVID positive case thoraklei Hawkiba pung kunga marida COVID-19 positive case tarit hengelakpaga loinena state asida positive oiba case masing kun su khrei adum oinamak Bisnupur district gi ihan hana positive oikhiba mahiroyadu home isolation gi matam loireduna discharge tawkhibadagi active case masing ama hanthare haire